Manipur Police na sisinanaba anauba makhalgi bulletproof gari sing thunglaraga nei. State Force na sisinanaba anauba third base Tata Quick Reaction Force Vehicle QRFV hairaga su khangnaba Tata Advanced System TASL ge bulletproof gari sing Imphal da thunglaraga ni haire. Manipur Police na lisang se na sisinarakiba bulletproof gari sing ayamba yaraktaba amadi effective oiraktaba anauba makhalgi bulletproof gari sing sisinaba darkar oirakpadage State ki Home Department anauba makhalgi bulletproof gari pibi na bang Union Home Ministry da khangan ki vanai laibak asigi military ki vehicle sing puthokliba Pune da laiba company da ki third base Tata Quick Reaction Force Vehicle QRFV taragi mathakta Manipur da purakna basem saba loikhre haire bulletproof gari sing ase Indian Army na thaudang lauraga Manipur da puraklagani haina Defense Dicot na social media da thadorokba warwal ama da haire PhD gi anauba recruitment process lepiyo All Manipur PhD Viva Vosi completed candidate 2019 na ngahan press club ta pangthokiba pawgi mifam amada haukiba kumjali singani taraga mapan ge October 3 notice thoktu na haukiba PhD gi group C amasung D gi ahanba regular post chaniga tara mari launa bage mathau taba process pumna makhaibade Viva Vosi na chingba loikiba chahi manga helava fauba phal laukthokna thambiri hai khe Masiga loina na haidokna thamliba thabak sing asigi fal haidok pinaba mari lainaba department sing da haija duna laklingai cherak asida nauna MTS ki post yankhai launa bagi notice oina thoglakpa asina maram oiraga hairiba thabak asibu apply tawjakiba candidate sing da yamna chauna ningana ba phawal le haina phongdokhe wangang loi aduna makhata na phongdokibada maram asi laibana department asina nauba recruitment MTS post yankhai gi damak process ama tawrakliba se lepiu hai khe Process pum namak loiduna leiraba thabak asibo mari leinaba department na candidate singi awaba ubiduna tha asigi tara phawbagi manungda phal haidok piyo loina na kaurakliba post asigi damak candidate amatane apply tawbidana basu phongdokhe